ngase iyuk Tamenglong district ki New Kaifundai amadi Nungkawani ki marakta landslide thokpadagi mal puba gari sing matam khara panduna leirure tungda Apex company na lambi sengdokpadagi mal puba gari sing adu Imphal tamna changlakre hairi presna phangba paw amagi matung ina ngase iyuk thau puba gari sing yauna gari chama Imphal gi damak zaribam thadokhi ba gari sing adugi manungda LPG bullet mari diesel tanker kunmathoi petrol tanker taramapan kerosene tanker ama aviation fuel gari ahum FCI ki truck taruk cement puba gari taramanga plastic ki item puba gari ani yen machinjak puba gari taramathoi army ki pochai puba gari ani bitumen puba gari ama tilhau puba gari ama alu puba gari ama Maggi puba gari ama construction iron rod puba gari ama amadi transport ki gari ama yauri nakalamorom dangarang zaribam thokraga none da ahing panduna leiba mal gari samaga taratare amasung si Imphal da yoruk lagani gari sing atudi IOCL gi gari contractor LPG gi gari tare truck humdramari punna gari chamaga taratare ni ngasigi oinadi Imphal dagi mal gari ahang ba gari amata chatkhidre haina paus na makhatari